Manipuri Story Channel के माइकैदगी मयामगी नेरेटर हेली मैस्नामना तारामना ओक्चबगा लोइनना खुरुमजरी ngasi miyamgi damakta puduna lakchariba wari asigi maming napal chawba chingi kaijau thaina mamangagi wari ni khul amada yamna chawraba chingjau ama leirami chingjau aduda akiba phangna chawraba yamna su sathiba yamna su mi usittaba napal chawba kaijau ama leirami kaijau asina chawi ngammi matagum chingjau aduda leiba umang adugi sa ujek atai singbu mi yamna usitlamde yamna su karim kathaina biba tawduna leirami khul aduda leiriba mioi singna kaijau adubu loina kinarami khulgi mi sing aduna kaijau adubu chingi khura haina su hek kaubirami hairiba kaijau asina kuina chingjau asida leirakpana yamna su singlami mabukti yamna phatlamde khunja sing pak hek ubusu phanglamde mafam aduda leiriba khunja singi seltan pham asi nga phaba sa tanba amadi lahu shingubana maru oina tawnarami makhoina sa phananaba chingjau aduda leiba umang aduda kakhatuna lang kaya ama thaklami nupa aduna as itaw wai he sausu saukre aikhoi khungi chinga sisu aisu yengo humang na amuk toiba loi nungsanaga sabane as itaw aidine nungsagi maisaga khangjarage ko yumgi nupigi isauga tagadabai saru charoi kwaknaga henba nate lawai limpu sida hekta laktharakpa jani hoi itaw haisu haibani nangi nupigi isaududi aikhoi pau khiye adui wabadi itaw ayuki haugatpagi ga laurakpadi yumthangnaba migine imungdu phawba khangaga hagolibani itaw suba adui itaw akoi jingsida leiba kaijawada noi uraba chingi khura kaijawdura as udrida kaideino yam chawi yamnasu sathi kaina hainabani naha noma ma akoi mama manane moigi marupsingna satan bachatpada haiphet mongsonglomda chenkhiba uhawene hai as miyoiba ahum marigi saruk mo chawe hairi marang galangadana ki hairi madugi kaidugane amuktang akhoigi lang asdaga thuradi uf ekhoidi senphamdi khangna yenani he mayamdu punna no e hainariba sing adu kai adunadi lonna mongsong amadagi tarami kaijawduna noklaga sakta singsiga aibu phani kaina haijabasu sari aina amu hakthi khanbada loina paithokadaba phibam singsiga pangkhraba taibang mi singniko moigi khalaga nungbu nungai bide kanade ngasigi chaba yaba kai kaino thirukige asamna kai aduso koina machinjak thiba chatkhre kai ado chingjau adugi mongsongda kuina leiraklabanina khul aduda leiriba miyoising aduna sa phana naba phanalang thaktuna tawrabaso madi lang aduda nongmata thuramde kadaida kari lang leiriba karamba sadhanbagi khulaidana karamna nanthokani haibana chingba mahakti loina khanglami aduna sa uchek atai singi mamangda yamna pongna chawthokna leirami atai sa uchek singsu kaijawa sibu kibana thak niklami mabu laklabadi sa uchek amadi khungi mi sing phawba hau loina chene nongma numit ama sadhanbagi langda lamhui amom ama thurami madu ubada kaijaw aduna lamhui adubu pangi haiduna nokna birami lamhui aduna aibu mukta kanbiyo kaijaw nangna ibu kanbirabadi nangi natengsu nongma soidana pangjagi kaijaw adu yamna usittana karem kathainaduna noksilak kari haiba lamhui lamhui amom nangna chawkhruba kaijaw egi kari teng pangdoiba ha siramdaigi lamhui gi tato toksinarkanu yengningden he aigi ichai su yamna leiri aibo mukta kanbiyuba pangjaradi tokjaredana sijaba taba nongmata pangkhraba miyoiba sing asina thakliba lang asida ai thude ko noigumba apangbani noina thuribase chale lamhui aduna phai atukna bu phattaba napal chawbu kai nangi so matam lakhini dana sigedaba kuidraba nangna so aingonda poktak piriba kaiduni ne ha nokbu nokningi aina sum sidawre nungaite haiduna thabibasida nangi se aingonda usitriba haibaduro chungsilaga ngaksamududa chiklabadi khap chunglaga sigani
ꯃꯤꯅ ꯍꯥꯠꯀꯗꯕ ꯂꯩꯔꯕꯁꯤꯗ ꯍꯥꯏꯗꯨꯅ ꯈꯟꯕꯤꯕꯒꯤ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯀꯩꯖꯥꯎ ꯑꯗꯣ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯎꯁꯤꯠꯇꯅ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯀꯥꯂꯦꯟ ꯊꯥ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯅ ꯅꯤꯡꯊꯝꯊꯥ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯡ ꯑꯗꯣ ꯎꯟꯅ ꯑꯃꯗꯤ ꯈꯨꯜ ꯄꯨꯝꯕ ꯎꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯨ ꯅꯤꯡꯊꯝꯊꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯤꯗꯨꯅ ꯊꯝꯍꯧꯕ ꯄꯥꯟ ꯃꯥꯏꯔꯦꯟ ꯆꯨꯖꯥꯛ ꯆꯦꯡ ꯍꯋꯥꯏ ꯁꯥ ꯁꯟ ꯑꯌꯥꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯥꯗꯨꯅ ꯏꯪꯊꯝꯊꯥ ꯑꯗꯨꯃ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯎꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯕꯗ ꯀꯅꯥꯅꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯔꯝꯗꯦ ꯃꯩ ꯇꯤꯛꯇꯨꯅ ꯃꯩ ꯌꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ ꯆꯠꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯈꯛꯇꯃꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯆꯤꯡꯒꯤ ꯀꯩꯖꯥꯎ ꯑꯗꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯣꯏꯔꯤꯕ ꯁꯥ ꯌꯦꯟ ꯑꯣꯛ ꯁꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯒꯗꯧꯔꯤꯕ ꯑꯁꯤ ꯀꯩꯖꯥꯎ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯪꯊꯝꯊꯥ ꯃꯇꯝꯅꯤꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯏꯪꯕꯅ ꯃꯄꯥꯟ ꯑꯃꯗ ꯊꯣꯛꯅꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒꯤ ꯂꯣꯏꯔꯤꯕ ꯁꯥ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯑꯁꯦ ꯏꯄꯨꯛ ꯊꯟꯅ ꯊꯟꯅ ꯄꯦꯟꯅ ꯆꯥꯊꯣꯛꯂꯒꯦ ꯀꯩꯖꯥꯎ ꯑꯗꯨꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯟ ꯉꯥꯅꯨ ꯑꯣꯛ ꯌꯦꯟꯁꯤꯡ ꯑꯗꯨ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯀꯤꯕꯅ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯅꯔꯝꯗꯦ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯑꯣꯛꯁꯤꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯄꯗꯒꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥ ꯁꯨꯝꯂꯝꯕꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯗꯨꯅ ꯑꯣꯛꯁꯤꯡ ꯑꯗꯨ ꯆꯥꯒꯗꯕꯒꯤ ꯇꯧꯔꯤꯕ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯝꯃꯤ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯤꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣꯃꯦ ꯆꯤꯡꯒꯤ ꯈꯨꯔꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯂꯣꯝꯗ ꯂꯥꯛꯍꯧꯔꯦꯃꯦ ꯅꯪꯕꯨ ꯇꯥꯕ꯭ꯔꯣꯃꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯏꯪꯅ ꯏꯪꯕꯁꯤꯗ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯗꯨꯕꯣ ꯍꯣ ꯆꯤꯡꯒꯤ ꯈꯨꯔꯥꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯣꯏꯕ ꯑꯣꯛꯁꯤꯡꯗꯣ ꯆꯥꯒꯗꯕꯒꯤ ꯇꯧꯍꯧꯔꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣꯃꯦ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯂꯥꯎ ꯑꯩ ꯇꯧꯒꯦ ꯂꯥꯎ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯣꯛ ꯑꯅꯤ ꯑꯃꯗꯤ ꯍꯥꯠꯇꯨꯅ ꯆꯥꯕ ꯍꯧꯔꯝꯂꯦ ꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯍꯥꯠꯇꯨꯅ ꯆꯥꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯍꯩ ꯆꯠꯂꯨꯅꯦꯍꯦ ꯀꯩꯖꯥꯎ ꯅꯪꯕꯨ ꯆꯠꯂꯨꯅꯦꯍꯦ ꯃꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯁꯤꯡ ꯑꯃ ꯂꯧꯔꯨꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨ ꯇꯝꯅ ꯊꯣꯡꯕ ꯑꯗꯨꯗ ꯀꯩꯖꯥꯎ ꯑꯗꯨ ꯃꯈꯣꯡꯗ ꯄꯥꯜꯂꯝꯃꯤ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯗꯨ ꯑꯣꯛ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯆꯥꯕ ꯍꯧꯔꯝꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯝꯅ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯉꯥꯡꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯀꯤꯕꯅ ꯊꯣꯡꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯤ ꯁꯤ ꯌꯧꯔꯗꯤ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯆꯥꯖꯔꯁꯅꯨ ꯂꯥꯛꯑꯣꯍꯦ ꯑꯩꯈꯣꯏ ꯆꯥꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯣꯛꯁꯤꯡ ꯑꯁꯦ ꯆꯥꯈꯤꯕꯅ ꯐꯔꯦ ꯆꯥꯎꯔꯕ ꯀꯩꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯥꯟꯕꯁꯨ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯋꯥꯏ ꯃꯥꯡꯗꯅ ꯇꯣꯛꯀꯅꯤ ꯏꯁ ꯃꯑꯣꯡꯒꯗꯤ ꯑꯩ ꯇꯧꯒꯦ ꯂꯥꯎ ꯀꯥꯏꯅ ꯉꯁꯥꯏꯒꯤ ꯁꯞꯇ꯭ꯔꯗꯨꯒ ꯀꯩꯒꯁꯦ ꯆꯦꯟꯁꯤꯜꯂꯒ ꯍꯥꯠꯈ꯭ꯔꯗꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯩꯗꯥꯅ ꯄꯨꯔꯦꯗꯨꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯥꯛꯇ ꯇꯨꯝꯒꯦ ꯃꯊꯪꯗꯤ ꯍꯧꯗꯣꯔꯛꯀꯅꯨꯀꯣ ꯃꯥꯅ ꯆꯥꯅꯤꯡꯕ ꯆꯥꯖꯔꯁꯅꯨ ꯎꯄꯥꯏ ꯂꯩꯇꯦ ꯈꯨꯟꯖꯥ ꯑꯇꯩꯒꯤꯁꯨ ꯂꯣꯏꯅ ꯆꯥꯅꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗ ꯅꯠꯇꯦ ꯈꯟꯗꯣꯛꯑꯁꯤ ꯍꯣꯏ ꯇꯨꯝꯃꯣ ꯑꯩꯗ ꯍꯧꯗꯣꯛꯆꯔꯛꯑꯔꯣꯏ ꯑꯁꯣꯝꯗ ꯀꯩꯖꯥꯎ ꯑꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯛꯇꯨꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯑꯐꯥꯎꯕ ꯔꯤꯡꯅ ꯁꯥꯔꯤꯕ ꯑꯩꯗꯤ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯃꯤꯠꯁꯤꯅ ꯍꯥꯏꯐꯦꯠꯇꯅꯤ ꯌꯦꯡꯂꯨꯕ ꯑꯗꯨꯒꯗꯤ ꯃꯊꯨꯟꯒ ꯊꯥꯡꯒꯠꯇꯅ ꯆꯦꯟꯈ꯭ꯔꯤꯅꯦ ꯇꯝꯅꯕꯒ ꯑꯝꯇ ꯍꯦꯛ ꯅꯪꯍꯧꯗꯦ ꯑꯁꯨꯝꯅ ꯀꯩꯖꯥꯎ ꯑꯗꯣ ꯏꯪꯊꯝꯊꯥꯗꯨꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯦꯟ ꯉꯥꯅꯨ ꯑꯣꯛꯅꯆꯤꯡꯕ ꯆꯥꯗꯨꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯦ ꯑꯗꯨꯕꯨ ꯅꯤꯡꯊꯝꯊꯥ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯃꯍꯩ ꯃꯄꯥꯟ ꯊꯣꯛꯅꯕ ꯊꯕꯛ ꯁꯨꯕ ꯊꯣꯛꯄ ꯍꯧꯅꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯀꯩ ꯑꯗꯨ ꯎꯃꯪꯗ ꯑꯃꯨꯛ ꯁꯥ ꯐꯥꯗꯨꯅ ꯆꯥꯕ ꯃꯇꯝ ꯌꯧꯔꯦ ꯈꯟꯗꯨꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯤꯡꯊꯝꯊꯥ ꯂꯣꯏꯔꯒ ꯃꯥꯒꯤ ꯌꯦꯟ ꯉꯥꯅꯨ ꯁꯟ ꯑꯣꯛꯁꯤꯡ ꯀꯩꯖꯥꯎꯅ ꯆꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯃꯒ ꯁꯥꯟꯅꯔꯗꯨꯅ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯦ ꯏꯇꯥꯎ ꯁꯦ ꯑꯩꯒꯤꯁꯨꯅꯦ ꯆꯥꯎꯈ꯭ꯔꯕ ꯁꯟꯕꯤ ꯁꯪꯒꯣꯝ ꯊꯣꯛꯂꯤꯕꯤ ꯃꯆꯥꯁꯨ ꯆꯦꯟꯕꯤ ꯑꯃꯅꯦ ꯃꯥꯅ ꯍꯦꯛꯇ ꯆꯥꯈ꯭ꯔꯤꯕꯁꯦ ꯃꯗꯨꯗ ꯆꯥꯈꯤꯕ ꯃꯩꯆꯥꯛꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕꯅꯦ ꯏꯇꯥꯎ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯃꯥꯅ ꯑꯃꯠꯇ ꯍꯦꯛ ꯊꯝꯕꯤꯔꯝꯗꯅ ꯂꯣꯏꯅꯅꯦ ꯃꯈꯣꯡ ꯑꯆꯧꯕꯗꯨꯅ ꯅꯦꯛꯈꯥꯏꯗꯨꯅ ꯆꯥꯕꯤꯔꯝꯂꯤꯕꯅꯤ ꯑꯩꯒꯤꯁꯨꯅꯦ ꯏꯇꯥꯎ ꯑꯩꯒꯤ ꯆꯥꯎꯈ꯭ꯔꯕ ꯌꯣꯟꯕ ꯌꯥꯔꯕ ꯑꯣꯛꯁꯤꯡꯗꯣ ꯃꯤꯠꯃꯥꯡꯃꯛꯁꯤꯗ ꯁꯦꯠꯇꯨꯅ ꯆꯥꯈ꯭ꯔꯤꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯇꯧꯐꯝ ꯈꯪꯗ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯗꯨꯗ ꯑꯩꯅ ꯇꯧꯐꯝ ꯈꯪꯗꯅ ꯄ꯭ꯔꯣꯛ ꯆꯥꯛꯂꯒ ꯈꯥꯡꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯠꯇ ꯎꯔꯤꯕꯅꯤ ꯇꯨꯝꯕꯗꯒꯁꯦ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯅ ꯃꯤꯀꯞ ꯐꯥꯎꯊꯣꯛꯏꯕꯅꯤ
ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯌꯥꯝꯗ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯊꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯍꯥꯟꯈꯩꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯈꯤꯕ ꯑꯗꯨꯗꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯅ ꯑꯍꯤꯡꯗ ꯃꯤꯀꯞ ꯈꯪꯄ꯭ꯔꯦꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯈꯩ ꯊꯣꯛꯏꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯀꯌꯥꯗ ꯃꯥꯅ ꯍꯥꯏꯔꯤꯅꯣꯕ ꯃꯁꯤ ꯅꯨꯄꯥꯁꯦ? ꯀꯩꯅꯣ ꯅꯨꯄꯤ, ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯏꯁꯤꯡ ꯀꯩꯀꯥ ꯄꯨꯊꯣꯔꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯇꯣꯝꯇ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯤ? ꯑꯦ ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯇꯥꯗ ꯏꯁꯤꯡ ꯊꯛꯁꯤꯁꯦ꯫ ꯁꯤꯅꯅꯦ ꯑꯩꯅ ꯁꯨꯕ ꯁꯤꯡꯖꯨꯅꯦ, ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯇꯥꯗ꯫ ꯑꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯌꯥꯔꯦ, ꯏꯁ ꯁꯤꯡꯖꯨꯁꯤꯗꯤ ꯍꯥꯎꯔꯅꯤꯗ꯫ ꯇꯥꯗ ꯃꯌꯥꯝ ꯆꯥꯕꯤꯌꯨꯀꯣ, ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯁꯤꯒꯤ ꯆꯤꯡꯒꯤ ꯈꯨꯔꯥ ꯀꯩꯖꯥꯎꯁꯦ ꯍꯦꯟꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯀꯩꯁꯨ ꯇꯧꯗꯕ ꯑꯁꯤꯗ ꯃꯥ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦ꯫ ꯅꯍꯥꯟ ꯇꯥꯇꯣꯟ ꯍꯣꯏꯒꯤ ꯍꯥꯃꯦꯡ ꯈꯔꯒ ꯊꯦꯕ ꯈꯔꯒꯗꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯆꯥꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯦ ꯑꯗꯨꯏ ꯋꯥꯗꯤꯅꯦ, ꯈꯨꯜꯒꯤ ꯃꯤꯈꯩꯒꯤ ꯂꯣꯏꯅ ꯑꯌꯥꯝꯕ ꯆꯥꯔꯕꯅꯤ ꯃꯥꯅ꯫ ꯃꯁꯤꯒꯤ ꯀꯩꯁꯦ ꯑꯩꯈꯣꯏ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯔ ꯇꯥꯟꯅꯔꯒ ꯃꯁꯤꯒꯤ ꯀꯩꯁꯦ ꯍꯦꯛꯇ ꯍꯥꯠꯇꯣꯛꯂꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯅꯣꯡꯃꯅꯦ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯕ ꯇꯥꯔꯦ꯫ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯥꯟꯅ ꯍꯥꯠꯍꯧꯔꯁꯤ꯫ ꯑꯗꯨꯃꯛꯅꯤ ꯏꯇꯥꯎ ꯑꯩꯅ ꯄꯥꯝꯕꯁꯨ꯫ ꯀꯩ ꯑꯁꯦ ꯆꯥꯎꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ, ꯑꯗꯨꯅ ꯃꯁꯤ ꯐꯥꯗꯨꯅ ꯌꯣꯜꯂꯕꯗꯤ ꯑꯩꯈꯣꯏ ꯁꯦꯜꯗꯤ ꯐꯅ ꯌꯥꯝꯅ ꯁꯤꯠꯀꯅꯤꯍꯦ꯫ ꯑꯗꯨꯅꯤ ꯏꯇꯥꯎꯁꯤꯡ, ꯃꯥꯒꯤ ꯃꯇꯨ, ꯃꯥꯒꯤ ꯈꯨꯖꯤꯟ, ꯃꯥꯒꯤ ꯁꯔꯨ ꯁꯌꯥꯡ, ꯃꯥꯒꯤ ꯁꯥꯗꯣꯡꯁꯤꯡ ꯑꯁꯦ ꯌꯣꯟꯕꯗ ꯑꯩꯈꯣꯏ ꯁꯦꯟꯐꯝ ꯑꯃꯗꯤ ꯐꯖꯅ ꯈꯪꯅꯤꯁꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃ ꯊꯤꯔꯒ ꯃꯁꯤꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯆꯤꯡꯒꯤ ꯈꯨꯔꯥ ꯀꯩꯖꯥꯎꯁꯦ ꯐꯥꯔꯁꯤ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯌꯥꯔꯦ, ꯑꯩꯈꯣꯏꯁꯨ ꯐꯥꯔꯁꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯀꯔꯤ ꯀꯔꯝꯅ ꯀꯩꯖꯥꯎ ꯑꯗꯨ ꯐꯥꯁꯤꯒꯦ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯈꯟꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯀꯩꯖꯥꯎ ꯑꯗꯨꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯁꯥ ꯆꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯎꯃꯪꯗ ꯁꯥ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯪꯊꯝꯊꯥ ꯃꯇꯝꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯗ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯨ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯣꯏꯖꯕ ꯁꯥ ꯁꯟ ꯃꯌꯥꯝꯗꯣ ꯏꯄꯨꯛꯁꯦ ꯄꯦꯟꯕ ꯃꯈꯩ ꯆꯥꯕꯅꯤꯗ꯫ ꯑꯁ ꯃꯇꯝꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯗ꯫ ꯏꯪꯊꯝꯊꯥ ꯌꯧꯍꯟꯅꯤꯡꯕꯅ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯎꯃꯪꯗ ꯁꯥ ꯐꯥꯕꯗꯤ ꯂꯨꯝꯗꯅ ꯈꯣꯠꯇꯅ ꯆꯨꯡꯁꯤꯟꯗꯅ ꯌꯥꯝ ꯋꯥꯅ ꯐꯥꯏ, ꯑꯗꯨꯅ ꯇꯜꯂꯦ꯫ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯂꯣꯏꯖꯕ ꯌꯦꯟ ꯉꯥꯅꯨꯗꯨꯗꯤ ꯈꯨꯠꯅ ꯑꯃꯨꯛꯇ ꯂꯥꯝꯕꯗ ꯐꯪꯕꯅꯤꯅ ꯅꯤꯡꯁꯤꯡꯉꯨꯔꯒ ꯇꯤꯟꯕꯨ ꯆꯨꯡꯉꯤꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯖꯤ ꯑꯃ ꯂꯥꯞꯅ ꯁꯖꯤꯛ ꯍꯅꯧ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯦ꯫ ꯑꯦ ꯑꯥꯗ ꯁꯖꯤ ꯑꯃ ꯂꯩꯔꯦꯅꯦ꯫ ꯉꯁꯤꯗꯤ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯣꯠꯅꯔꯒꯦ, ꯑꯁꯤꯅ ꯐꯔꯅꯤ꯫ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ, ꯉꯁꯤ ꯅꯣꯡꯃꯒꯤꯗꯤ ꯂꯦꯟꯕ ꯌꯥꯔꯅꯤ꯫ ꯂꯨꯝꯗꯨꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯅꯥꯄꯤ ꯑꯁꯣꯡꯕ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯆꯣꯡꯁꯤꯟꯕ ꯌꯥꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯁꯖꯤ ꯑꯗꯨꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯁꯖꯤꯛ ꯍꯅꯧꯁꯤꯡ ꯑꯗꯨ ꯆꯥꯔꯤꯉꯩ ꯀꯩꯖꯥꯎꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯁꯖꯤ ꯑꯗꯨ ꯇꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯅꯝꯊꯨꯔꯦ꯫ ꯁꯖꯤ ꯑꯗꯨ ꯄꯥꯈꯠꯈꯤꯕꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯍꯦ ꯑꯆꯧꯕ, ꯊꯧꯅꯥ ꯐꯔꯕ ꯀꯩꯖꯥꯎ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩꯒꯤ ꯏꯆꯥ ꯄꯤꯁꯛ ꯄꯤꯁꯛꯁꯤꯡ ꯂꯩꯍꯧꯔꯤꯌꯦ꯫ ꯀꯔꯤ ꯍꯥꯏꯕ ꯁꯖꯤ? ꯅꯪꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯕ? ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯍꯨꯏꯗ ꯊꯤ ꯆꯥꯒꯅꯨ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯅꯆꯥ ꯄꯤꯁꯛ ꯄꯤꯁꯛꯁꯤꯡ ꯑꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯃꯣꯏꯁꯨ ꯍꯦꯛ ꯆꯥꯕꯤꯔꯒꯦ, ꯄꯨꯊꯣꯔꯛꯑꯣꯅꯦ꯫ ꯐꯩ, ꯑꯗꯨꯛ ꯅꯥꯄꯜ ꯆꯥꯎꯕ ꯀꯩꯖꯥꯎ, ꯆꯥꯎꯕꯤ ꯉꯝꯕꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯖꯤꯕꯕꯨ ꯎꯁꯤꯠꯇꯕ, ꯀꯔꯦꯝꯅꯅ ꯍꯟꯊꯅ ꯌꯦꯡꯕ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯁꯖꯤ ꯑꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯀꯩ ꯑꯗꯨꯅꯁꯨ ꯁꯖꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯉꯛꯇ ꯆꯤꯛꯇꯨꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯁꯖꯤ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯂꯣꯏꯔꯒ ꯀꯩꯖꯥꯎ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯟꯗ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯄꯨꯛꯁꯦ ꯊꯜꯂꯦ, ꯑꯇꯩ ꯁꯥ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯔꯤ ꯁꯥ ꯆꯥꯁꯤꯒꯦ? ꯊꯣꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ, ꯉꯥꯛꯇꯕꯨ ꯇꯨꯝꯊꯣꯛꯀꯦ꯫ ꯑꯁꯣꯝꯗꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯀꯩ ꯐꯥꯅꯅꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯁꯥꯗꯥꯟꯕ ꯃꯈꯣꯏ ꯈꯔꯗꯨ ꯄꯨꯟꯁꯤꯜꯂꯒ ꯆꯥꯛꯉꯥꯏ ꯋꯥꯔꯤ ꯑꯣꯏꯅ ꯋꯥ ꯈꯟꯅꯔꯤ꯫ ꯃꯔꯨꯞꯁꯥ,
Nahan ꯆꯤꯡꯒꯤ ꯈꯨꯔꯥ ꯀꯩꯖꯥꯎ ꯑꯗꯣ ꯐꯥꯕꯒꯤ ꯍꯥꯏꯅꯈꯤꯕꯗꯣ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯑꯅꯧꯕ ꯂꯩꯔꯦ? ꯀꯔꯤ ꯀꯔꯤ ꯈꯟꯅꯔꯦ? ꯃꯥꯕꯨ ꯐꯥꯅꯕ ꯌꯥꯝꯅ ꯂꯥꯏꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩꯔꯦ꯫ ꯀꯩ ꯄꯥꯝꯕꯩꯅꯣ ꯍꯥꯏꯌꯨ ꯏꯇꯥꯎ? ꯍꯦꯛꯇ ꯈꯟꯅꯁꯤ, ꯌꯥꯔꯕꯗꯤ ꯍꯦꯛꯇ ꯇꯧꯁꯤ꯫ ꯑꯩ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯍꯥꯏꯔꯣꯅꯦ ꯍꯥꯏꯔꯣꯅꯦ, ꯇꯥꯅꯤꯡꯕꯅ ꯏꯁꯥꯁꯦ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯋꯥꯅꯤ꯫ ꯁꯦ ꯁꯨꯝꯗꯧꯕꯅꯤꯁꯦ, ꯑꯩꯈꯣꯏꯅ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯇꯧꯔꯁꯤ, ꯑꯗꯨꯒ ꯀꯣꯝ ꯑꯗꯣ ꯀꯣꯝꯅꯤ ꯈꯪꯗꯅꯕ ꯅꯥꯄꯤꯁꯤꯡꯅ ꯀꯨꯞꯁꯤꯜꯂꯁꯤ, ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯆꯧꯕ ꯑꯃ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯉꯥꯗꯨꯅ ꯊꯝꯂꯁꯤ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯁꯛꯇꯣ ꯃꯤꯡꯁꯦꯜꯗ ꯎꯖꯕꯗ ꯑꯇꯣꯞꯄ ꯀꯩꯖꯥꯎ ꯑꯃ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯅꯤ꯫ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯦꯛ ꯀꯣꯝꯗ ꯇꯥꯁꯤꯟꯈꯤꯕꯒ ꯊꯧꯔꯤꯅ ꯆꯤꯡꯗꯨꯅ ꯁꯦꯝꯕ ꯎ ꯃꯌꯥꯝꯒꯤ ꯃꯁꯥ ꯑꯗꯨꯅ ꯀꯣꯝ ꯑꯗꯣ ꯈꯨꯝꯖꯤꯟꯈ꯭ꯔꯅꯤ꯫ ꯑꯗꯨꯗꯒꯤ ꯀꯩꯖꯥꯎ ꯑꯗꯨ ꯊꯣꯛꯐꯝ ꯂꯩꯈꯤꯗ꯭ꯔꯣ? ꯑꯁ, ꯏꯇꯥꯎꯒꯤ ꯀꯣꯛꯁꯦ ꯌꯥꯏꯅꯦꯍꯦ, ꯀꯌꯥꯗ ꯍꯩꯅ ꯈꯜꯂꯤꯕ? ꯑꯁ ꯏꯇꯥꯎ, ꯅꯪꯒꯤ ꯀꯣꯛꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ꯫ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎꯁꯦ ꯊꯥꯏꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯗ ꯃꯤꯅꯝ ꯆꯥꯔꯒ ꯃꯥꯅ ꯑꯗꯨꯝ ꯀꯥꯔꯛꯈꯤꯕꯅꯤ, ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯌꯥꯝ ꯍꯩꯈ꯭ꯔꯕꯅꯤ꯫ ꯏꯇꯥꯎ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯑꯗꯨꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯔꯦ? ꯏꯇꯥꯎ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯪ ꯈꯔ ꯄꯪꯒꯦꯅ ꯇꯧꯔꯨꯕꯅꯤ, ꯁꯥꯎꯅꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ, ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅꯗꯤ ꯄꯪꯂꯛꯄꯅꯤ, ꯀꯩꯅꯣꯝꯃ ꯇꯧꯕꯒꯤꯁꯨ ꯅꯣꯏ ꯏꯃꯥꯗ ꯍꯦꯛꯇ ꯇꯝꯊꯣꯛꯄꯅꯤ, ꯆꯩꯁꯨ ꯅꯪꯅ ꯑꯗꯨꯝ ꯆꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯃꯄꯨꯅ ꯃꯥ ꯈꯛ ꯐꯥꯔꯒ ꯃꯅꯥ ꯂꯩꯔꯒ ꯄꯨꯍꯧꯕꯗꯣ, ꯃꯇꯝꯗꯣ ꯅꯨꯡꯁꯤꯕꯅꯤꯗ꯫ ꯑꯗꯨ ꯏꯇꯥꯎ, ꯆꯤꯡꯒꯤ ꯈꯨꯔꯥ ꯀꯩꯖꯥꯎꯗꯣ ꯐꯥꯅꯅꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯅꯔꯁꯤ꯫ ꯍꯥꯡꯆꯤꯠꯁꯦ ꯍꯦꯛꯇ ꯇꯧꯔꯁꯤꯅꯦ, ꯃꯌꯥꯝ ꯆꯥꯛꯍꯟ ꯆꯥꯔꯒ ꯑꯌꯨꯛ ꯉꯟꯅ ꯍꯦꯛꯇ ꯀꯩꯖꯥꯎ ꯑꯗꯣ ꯐꯥꯅꯅꯕ ꯀꯣꯝ ꯀꯩꯀꯥ ꯃꯤꯡꯁꯦꯜ ꯀꯩꯀꯥꯗꯣ ꯁꯦꯝꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯁꯤ꯫ ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯔ ꯆꯥꯅꯔꯨꯔꯒ ꯃꯌꯨꯝꯗ ꯆꯪꯅꯔꯛꯂꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯀꯩꯖꯥꯎ ꯑꯗꯨ ꯐꯥꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯀꯩꯖꯥꯎ ꯑꯗꯨ ꯐꯥꯈꯤꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯎꯃꯪ ꯇꯝꯅ ꯀꯥꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯧꯔꯦ꯫ ꯅꯨꯡꯁꯥꯅ ꯈꯔ ꯁꯥꯒꯠꯂꯛꯄꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯕꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯊꯗꯨꯅ ꯄꯣꯊꯥꯅꯩ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯇꯨꯅ ꯌꯣꯝꯄꯥꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯂꯨꯔꯕ ꯀꯣꯝ ꯑꯃ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯀꯣꯝ ꯑꯗꯨ ꯇꯧꯔꯛꯄꯅ ꯐꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯂꯨꯕ ꯀꯣꯝ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯈꯨꯟꯖꯥ ꯅꯨꯄꯥ ꯈꯔ ꯑꯃꯅ ꯅꯥꯄꯤ ꯁꯤꯡꯕꯤ ꯈꯔ ꯂꯧꯔꯨꯗꯨꯅ ꯀꯣꯝ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯦ꯫ ꯏꯇꯥꯎꯁꯤꯡ ꯂꯥꯎ, ꯃꯤꯡꯁꯦꯜ ꯑꯆꯧꯕꯁꯦ ꯑꯃꯨꯛꯇ ꯈꯤꯟꯗꯨꯅ ꯅꯤꯡꯊꯤꯅ ꯊꯝꯂꯝꯃꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯅꯈꯣꯏ ꯃꯔꯤ ꯃꯤꯡꯁꯦꯜꯗꯣ ꯈꯤꯜꯂꯛꯑꯣ꯫ ꯑꯩꯈꯣꯏꯁꯨꯅꯦ, ꯃꯥꯅ ꯀꯣꯝ ꯑꯁꯤꯗ ꯍꯦꯛ ꯇꯥꯕꯒ ꯊꯧꯔꯤ ꯑꯁꯤꯅ ꯈꯪꯉꯥꯏ ꯍꯥꯏꯒꯠꯇꯨꯅ ꯎꯁꯥꯁꯤꯡꯁꯤꯅ ꯀꯣꯝ ꯑꯁꯦ ꯈꯨꯝꯖꯤꯟꯈꯤꯅꯅꯕ ꯁꯦꯝꯃꯛꯑꯒꯦ꯫ ꯍꯣꯏ ꯏꯇꯥꯎꯁꯤꯡ꯫ ꯃꯈꯣꯏ ꯈꯔꯅ ꯃꯤꯡꯁꯦꯜꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯅꯨꯡꯖꯥꯎ ꯑꯃꯗ ꯀꯣꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯉꯥꯗꯨꯅ ꯊꯅꯝꯂꯦ꯫ ꯀꯣꯝ ꯑꯗꯨꯗ ꯍꯦꯛ ꯀꯩꯖꯥꯎ ꯑꯗꯨꯅ ꯇꯥꯈꯤꯕꯒ ꯊꯧꯔꯤ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯎꯁꯥꯁꯤꯡ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯀꯣꯝ ꯑꯗꯨ ꯈꯨꯝꯖꯤꯟꯈꯤꯅꯕ ꯃꯑꯣꯡꯗ ꯅꯤꯡꯊꯤꯅ ꯁꯦꯝꯂꯝꯃꯤ꯫ ꯏꯇꯥꯎ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ, ꯁꯦꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯥ ꯈꯖꯤꯛ ꯅꯦꯝꯊꯔꯛꯄꯒ ꯂꯥꯛꯂꯁꯤ꯫ ꯍꯣꯏ ꯏꯇꯥꯎꯁꯤꯡ, ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯁꯤ꯫ ꯀꯩꯖꯥꯎ ꯑꯁꯤꯗꯅꯦ, ꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯇꯣꯏꯅ ꯆꯠꯂꯤꯕꯁꯦ, ꯊꯨꯕꯗꯤ ꯁꯣꯏꯗꯅ ꯊꯨꯔꯅꯤ ꯃꯥ ꯀꯣꯝ ꯑꯁꯤꯗ꯫ ꯏꯇꯥꯎꯁꯤꯡ ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ, ꯋꯥꯕꯅꯁꯨ ꯂꯣꯏꯅꯔꯦ꯫ ꯃꯌꯥꯝꯗꯨ ꯃꯌꯨꯝꯗ ꯍꯟꯅꯗꯨꯅ ꯆꯥꯛ ꯆꯥꯅꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯩꯖꯥꯎ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯁꯨꯝ ꯀꯣꯏꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯆꯥꯕꯗ ꯄꯨꯛ ꯊꯟꯒꯗꯕ ꯁꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯈꯣꯏꯗꯧꯗꯨ ꯌꯥꯝꯅ ꯁꯥꯎꯒꯠꯇꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯏꯁ, ꯉꯁꯥꯏꯒꯤ ꯊꯦꯕ ꯆꯤꯔꯤ ꯑꯪꯒꯪꯕ ꯑꯃ ꯆꯥꯕꯗꯨꯗꯤ ꯌꯥꯔꯤ ꯍꯥꯀꯠꯆꯔꯒ ꯇꯣꯛꯑꯦ, ꯍꯥꯎꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦ, ꯌꯥꯅ ꯅꯥꯔꯤꯕ ꯁꯔꯨ ꯉꯥꯛꯇ꯫ ꯉꯁꯤ ꯅꯣꯏ ꯂꯥꯎꯕ ꯁꯥ ꯑꯃ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏꯗꯧꯔꯤꯗ꯫ ꯀꯩꯖꯥꯎ ꯑꯗꯣ ꯑꯁꯨꯝ ꯁꯥꯎꯅꯤꯡꯅ ꯂꯥꯛꯄꯅ ꯉꯁꯥꯏ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡꯅ ꯊꯥꯛꯂꯝꯕ ꯂꯥꯡ ꯑꯗꯨ ꯇꯝꯅ ꯌꯧꯔꯛꯂꯦ꯫ ꯃꯥꯅ ꯂꯥꯛꯄꯗ ꯃꯤꯡꯁꯦꯜ ꯑꯗꯨ ꯎꯔꯛꯂꯦ꯫ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯃꯥꯒꯤ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯕ
ꯀꯩꯖꯥꯎ ꯑꯃ ꯎꯕ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯦ꯫ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯑꯩꯒꯨꯝꯕ ꯀꯩꯖꯥꯎꯕꯨ ꯂꯩꯕ꯭ꯔꯅꯦ? ꯑꯩ ꯃꯁꯤꯒꯤ ꯀꯩ ꯑꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯎꯃꯪꯗꯒꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯂꯥꯛꯂꯤꯕ ꯖꯥꯠꯂꯅꯦ? ꯍꯩꯁ, ꯃꯥ ꯂꯩꯔꯕꯗꯤ ꯑꯩꯁꯦ ꯑꯇꯩ ꯁꯥꯁꯤꯡꯅ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯀꯤꯅꯔꯤꯕ ꯕꯦꯕꯥꯔ ꯇꯧꯅꯔꯤꯕ ꯑꯁꯦ ꯇꯧꯕꯤꯔꯔꯣꯏ꯫ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯀꯩꯖꯥꯎ ꯑꯁꯦ ꯎꯃꯪ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯍꯦꯛꯇ ꯍꯥꯠꯂꯒꯦ꯫ ꯆꯥꯛ ꯂꯥꯝꯕꯒ ꯏꯒ ꯈꯔ ꯀꯥꯕꯒ ꯀꯩꯖꯥꯎ ꯑꯗꯨ ꯃꯁꯥꯒꯤ ꯃꯤꯡꯁꯦꯜꯒꯤ ꯃꯃꯤ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯩꯅꯤ ꯈꯟꯗꯨꯅ ꯃꯃꯩ ꯑꯗꯨ ꯁꯥꯎꯕꯅ ꯎꯇꯨꯞꯃꯨꯛ ꯆꯥꯎꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯉꯪꯗꯨꯅ ꯆꯣꯡꯁꯤꯟꯒꯗꯕꯒꯤ ꯈꯣꯡꯐꯝ ꯁꯦꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯃꯥꯒꯤ ꯃꯃꯤ ꯑꯣꯏꯕꯅꯤꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯄꯗꯨꯗ ꯃꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯁꯥꯎ ꯁꯥꯎꯈ꯭ꯔꯦ꯫ ꯀꯩꯅꯣ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯞꯇ꯭ꯔꯒꯁꯨ ꯇꯧꯔꯛꯄ ꯁꯥꯏꯅꯦ꯫ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ? ꯂꯩꯔꯝꯃꯨ ꯄꯥꯄꯤ, ꯅꯪ ꯈꯪꯒꯅꯤ, ꯅꯊ꯭ꯋꯥꯏ ꯂꯧꯒꯦ꯫ ꯃꯥꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯎꯅꯥ ꯋꯥꯅꯥ ꯀꯌꯥꯅ ꯀꯨꯞꯁꯤꯜꯂꯝꯕ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯀꯣꯝ ꯑꯗꯨꯗ ꯍꯦꯛ ꯇꯥꯈꯤꯕꯒ ꯊꯧꯔꯤ ꯑꯗꯨ ꯆꯤꯡꯈꯠꯈꯤꯗꯨꯅ ꯎꯁꯥ ꯋꯥꯁꯥꯅ ꯁꯦꯝꯕ ꯃꯈꯨꯝ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯀꯣꯝ ꯑꯗꯨꯁꯨ ꯊꯣꯛꯄ ꯌꯥꯗꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯗꯕꯒꯤꯒ ꯋꯥꯕꯒ ꯑꯔꯨꯕ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯤꯟꯕꯒꯤ ꯁꯣꯛꯄꯒ ꯀꯩ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯦ ꯁꯥꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯦꯗꯅ꯫ ꯀꯩꯖꯥꯎ ꯑꯃꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯅꯣꯛꯅꯔꯝꯕꯅꯤꯀꯣ꯫ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯑꯁꯨꯛ ꯀꯨꯏꯅ ꯎꯃꯪ ꯑꯁꯦ ꯑꯩꯅ ꯄꯥꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔ ꯃꯥꯜꯂꯦ꯫ ꯍꯦ ꯏꯁ꯭ꯋꯔ, ꯅꯅꯥꯏ ꯀꯩꯖꯥꯎꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨꯕ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯋꯥꯕꯅ ꯃꯁꯥꯗꯨ ꯇꯞ ꯇꯥꯔꯦ꯫ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯃꯕꯨꯛ ꯑꯗꯨ ꯇꯠꯀꯗꯧꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯟ ꯆꯥꯅꯅ ꯂꯝꯕꯣꯏꯕ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯣꯏꯕ ꯑꯁꯤꯗꯤ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯉꯥꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯖꯕ ꯂꯝꯕꯣꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗꯒꯤ ꯁꯨꯝ ꯀꯨꯝꯊꯔꯛꯄꯗ ꯁꯥ ꯑꯃꯒꯤ ꯅꯥꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯂꯝꯕꯣꯏꯕ ꯑꯗꯨ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯍꯩꯁ, ꯅꯥꯍꯩꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯖꯥꯠꯅꯣ ꯖꯤꯕ ꯑꯁꯤꯕꯨ? ꯑꯩ ꯀꯟꯕꯤꯔꯨꯗꯕ ꯌꯥꯗꯦ꯫ ꯀꯟꯕꯤꯕꯗꯤ ꯙꯔꯃꯅꯤ, ꯕꯣꯔ ꯐꯪꯉꯤ ꯍꯥꯏꯅꯕꯅꯤ, ꯏꯁꯣꯔꯅ ꯆꯥꯟꯅꯕꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯝꯕꯣꯏꯕ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯜ ꯑꯗꯨ ꯀꯣꯝ ꯑꯗꯨꯗꯒꯤꯅꯤ ꯈꯪꯂꯗꯨꯅ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯀꯣꯝ ꯑꯗꯨꯗ ꯀꯨꯞꯁꯤꯜꯂꯤꯕ ꯎꯁꯥ ꯋꯥꯁꯥꯒꯤ ꯃꯈꯨꯝ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯀꯩꯖꯥꯎ ꯑꯗꯨ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯅꯥꯍꯩꯗꯨꯅ ꯃꯔꯩꯅ ꯂꯦꯛ ꯂꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯝꯒꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄꯗꯒꯤꯗꯤ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯀꯩꯖꯥꯎ ꯑꯗꯨꯅ ꯃꯊꯛꯇ ꯐꯠ ꯂꯥꯎꯅ ꯌꯦꯡꯈꯠꯂꯛꯄꯗ ꯂꯝꯕꯣꯏꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯥ ꯂꯝꯕꯣꯏꯕ, ꯇꯣꯜꯂꯕ ꯀꯩꯖꯥꯎ ꯑꯩꯕꯨ ꯅꯪꯅ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯃꯨꯛꯇ ꯑꯩꯕꯨ ꯀꯣꯝ ꯑꯁꯤꯗꯒꯤ ꯆꯤꯡꯈꯠꯄꯤꯌꯨꯕ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯂꯝꯕꯣꯏꯕ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯄꯥꯄꯤ ꯀꯅꯥꯅ ꯁꯥ ꯑꯁꯤꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯕꯤꯔꯤꯕꯅꯣꯅꯦꯍꯦ? ꯀꯩꯖꯥꯎ, ꯅꯪ ꯀꯤꯒꯅꯨꯁꯦ꯫ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ, ꯅꯪ ꯋꯥꯒꯅꯨꯀꯣ꯫ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯎꯄꯥꯏ ꯃꯊꯪ ꯃꯊꯪ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯟꯅ ꯊꯪꯗ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯀꯣꯝ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯦ꯫ ꯂꯝꯕꯣꯏꯕ, ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯂꯃꯟ ꯇꯣꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯣꯏꯕ, ꯅꯪ ꯁꯥꯎꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ, ꯄꯨꯛꯁꯦ ꯇꯠꯇꯧꯔꯦ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯂꯕꯁꯨ ꯑꯩꯅ ꯉꯁꯤ ꯅꯪꯕꯨꯗꯤ ꯆꯥꯕ ꯇꯥꯔꯦ꯫ ꯀꯔꯤ ꯍꯥꯏꯕ ꯀꯩꯖꯥꯎ? ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯅꯪꯕꯨ ꯑꯩꯅ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯔꯒ ꯀꯔꯤ ꯂꯝꯆꯠꯅꯣ? ꯅꯪꯒꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯂꯩꯕ ꯂꯥꯏꯑꯣꯏꯔꯕ ꯎ ꯑꯗꯨꯅ ꯐꯥꯎꯕ ꯌꯥꯔꯛꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯊꯧꯅꯤꯖꯗꯨꯅ ꯀꯧꯖꯔꯛꯏ꯫ ꯂꯝꯕꯣꯏꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯂꯝꯕꯣꯏꯕ? ꯅꯪꯅ ꯑꯩꯕꯨ ꯀꯧꯕꯗꯤ ꯀꯔꯤ ꯂꯩꯔꯦ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯩ ꯑꯗꯨꯕꯨ ꯆꯩꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯤ ꯎꯁꯤꯠꯇꯕ ꯅꯥꯄꯜ ꯆꯥꯎꯕ ꯀꯩꯖꯥꯎ! ꯂꯝꯕꯣꯏꯕ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯈꯣ꯫ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯔꯤꯕ ꯃꯤ ꯑꯁꯤꯕꯨ ꯇꯧꯕꯤꯃꯜ ꯎꯠꯄꯗꯤ ꯂꯥꯏꯔꯗꯅ ꯆꯥꯒꯦ ꯍꯥꯏꯕ? ꯀꯌꯥꯗ ꯍꯧꯅꯕ ꯈꯪꯗ꯭ꯔꯤꯕ ꯀꯩꯖꯥꯎꯅꯣ?
ꯑꯗꯨꯕꯨ ꯀꯩꯖꯥꯎ ꯑꯗꯨꯗꯤ ꯎꯖꯥꯎ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯑꯣꯜꯍꯟꯕꯗꯤ ꯉꯝꯗꯦ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯎꯖꯥꯎ ꯑꯁꯤꯅ ꯈꯛ ꯍꯥꯏꯔꯒ ꯂꯝꯕꯣꯏꯕ ꯅꯪꯕꯨ ꯑꯩꯅ ꯍꯦꯛꯇ ꯊꯥꯗꯣꯛꯀꯗ꯭ꯔꯣ? ꯊꯥꯖꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯐꯔꯦ ꯀꯩ ꯑꯗꯨꯗꯤ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯑꯣꯏꯔꯕ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯨꯁꯤ ꯂꯥꯎ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯌꯥꯅꯗꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯁꯨ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯁꯥꯎꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯂꯦ꯫ ꯇꯥꯎ ꯀꯩꯖꯥꯎ, ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯂꯝꯕꯣꯏꯕꯁꯦ ꯅꯪꯒꯤꯗꯤ ꯏꯁꯣꯔꯒꯨꯝꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯅꯪꯅ ꯆꯥꯔꯕꯗꯤ ꯅꯪ ꯆꯤꯡꯖꯥꯎ ꯂꯥꯏꯔꯦꯝꯕꯤꯒꯤ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯀꯣꯝ ꯑꯗꯨꯗ ꯆꯥꯗ ꯊꯛꯇꯗꯅ ꯁꯤꯔꯒꯗꯕ ꯅꯪꯕꯨ ꯀꯟꯕꯤꯕ ꯂꯝꯕꯣꯏꯕ ꯑꯁꯤꯗ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯅꯣ? ꯅꯆꯤꯟꯗꯨꯅ ꯆꯥꯒꯦ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯅꯀꯣꯛꯇꯨꯅ ꯆꯥꯒꯦ ꯍꯦꯛ ꯈꯟꯕ ꯐꯥꯎꯕ ꯇꯧꯍꯩꯗꯦꯅꯦꯍꯦ꯫ ꯃꯊꯣꯡ ꯆꯥꯗꯕ ꯀꯩꯖꯥꯎ ꯅꯪꯕꯣ꯫ ꯎꯖꯥꯎ ꯑꯃꯗꯤ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔ ꯐꯥꯎꯕ ꯃꯁꯥ ꯐꯕ ꯂꯝꯕꯣꯏꯕ ꯑꯗꯨꯕꯨ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯕ ꯀꯩ ꯑꯗꯨꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯃꯀꯣꯛꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯂꯝꯕꯣꯏꯕ ꯑꯗꯨꯕꯨ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯦ꯫ ꯀꯩꯖꯥꯎ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯁꯨ ꯂꯝꯕꯣꯏꯕ ꯑꯗꯨ ꯆꯥꯅꯤꯡꯕꯅ ꯍꯦꯟꯈꯤꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯂꯝꯕꯣꯏꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯇꯪꯒ ꯍꯪꯈꯤꯁꯦ꯫ ꯃꯥꯅꯁꯨ ꯅꯪꯕꯨ ꯆꯥꯒꯅꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯀꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯍꯨꯝꯂꯛ ꯍꯥꯏꯕꯗꯣ ꯁꯨꯅꯅꯕ ꯂꯧꯁꯤꯡ ꯂꯩꯔꯕ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯂꯥꯎ꯫ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯍꯪꯉꯣꯏ ꯑꯗꯨꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯃꯨꯛ ꯇꯝꯂꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯋꯥꯈꯜ ꯃꯩꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯝꯕꯣꯏꯕ ꯑꯗꯨꯗꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯇꯕ ꯑꯗꯨꯗ ꯃꯤꯍꯨꯟ ꯕ꯭ꯔꯪ ꯕ꯭ꯔꯪ ꯆꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯖꯥꯎ ꯑꯗꯨꯅ ꯃꯇꯤꯟꯗꯨ ꯑꯔ ꯑꯔ ꯇꯥꯗꯨꯅ ꯂꯝꯕꯣꯏꯕꯕꯨ ꯌꯦꯡꯂꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯌꯦꯜ ꯑꯗꯣ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯌꯦꯟꯅꯅꯕ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯇꯥꯔꯤꯕ ꯀꯣꯝ ꯑꯗꯨ ꯇꯥꯅ ꯑꯩꯕꯨ ꯄꯨꯔꯣ ꯂꯥꯎ꯫ ꯀꯣꯝꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯋꯥꯌꯦꯜ ꯇꯧꯔꯒꯦꯀꯣ꯫ ꯀꯩꯖꯥꯎ ꯑꯗꯨꯗꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯒꯅꯤ ꯈꯟꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯀꯣꯝ ꯑꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯀꯩꯖꯥꯎ ꯑꯗꯨꯗꯤ ꯃꯁꯥꯒꯤꯁꯨ ꯈꯔ ꯆꯠꯄꯗ ꯊꯨꯕꯒ ꯆꯦꯟꯕꯗ ꯌꯧꯈ꯭ꯔꯦ꯫ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨꯁꯨ ꯆꯦꯈꯥꯏꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯈꯤꯗꯨꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯀꯩ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯔꯛꯏ꯫ ꯍꯩ, ꯇꯧꯕꯤꯃꯜ ꯈꯪꯗꯕ, ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯀꯩ, ꯅꯪꯕꯨ ꯀꯟꯕꯤꯔꯤꯕ ꯂꯝꯕꯣꯏꯕ ꯑꯗꯨꯕꯨ ꯑꯣꯟꯁꯤꯜꯂꯒ ꯆꯥꯒꯦ ꯇꯧꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯥ꯫ ꯅꯪꯗꯤ ꯅꯄꯨꯟꯁꯤꯗꯣ ꯑꯋꯥꯕꯗ ꯇꯥꯖꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯑꯉꯥꯎꯕ ꯀꯩꯖꯥꯎ, ꯅꯪꯁꯨ ꯅꯪꯅ ꯊꯣꯛꯄ ꯂꯩꯍꯧꯔꯣ꯫ ꯀꯩꯖꯥꯎ ꯑꯗꯨ ꯏꯀꯥꯏꯕꯒ ꯁꯥꯎꯕꯒ ꯑꯄꯪ ꯇꯥꯍꯧꯕꯒ ꯄꯥꯗꯨꯅ ꯉꯪꯗꯨꯅ ꯅꯨꯡꯄꯥꯛ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯪꯉꯣꯏ ꯍꯥꯏꯕ ꯄꯤꯀꯅꯥꯎ, ꯅꯪ ꯈꯪꯒꯅꯤ꯫ ꯅꯊꯤꯕꯣꯡ ꯊꯣꯛꯄ ꯃꯈꯩ ꯆꯥꯒꯦ, ꯅꯪ ꯈꯪꯒꯅꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯅꯇꯤꯛ ꯂꯩꯔꯒ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯌꯤ ꯆꯠꯂꯤꯕ ꯃꯀ꯭ꯔꯛ ꯑꯁꯤꯗ ꯆꯪꯂꯒ ꯑꯩꯕꯨ ꯆꯥꯕꯤꯔꯣꯅꯦ꯫ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯆꯥꯎꯅ ꯆꯥꯎꯔꯤꯕ ꯄꯪꯅ ꯄꯪꯉꯤꯕ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯀꯩꯖꯥꯎ ꯑꯗꯨ ꯁꯥꯎꯕꯅ ꯃꯈꯨꯖꯤꯟ ꯑꯗꯨ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯈꯣꯠꯄ ꯍꯧꯔꯛꯂꯦ꯫ ꯍꯪꯉꯣꯏꯁꯨ ꯀꯔꯦꯝꯅꯕ ꯂꯦꯞꯇꯦ꯫ ꯈꯨꯖꯤꯟꯅꯒ ꯈꯣꯠꯇꯅꯒꯁꯨ ꯇꯧꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯂꯥꯎ ꯂꯥꯎ ꯍꯥꯠꯄꯤꯔꯣꯁꯦ, ꯉꯥꯏꯔꯕꯅꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯏ ꯁꯨꯝ ꯍꯦꯟꯅ ꯍꯥꯞꯂꯛꯄꯗꯒꯤ ꯀꯩꯖꯥꯎ ꯑꯗꯨ ꯁꯥꯎꯈꯤꯕꯅ ꯀꯔꯤꯃꯇ ꯈꯟꯊꯕ ꯇꯧꯗꯅ ꯃꯃꯥꯏ ꯑꯗꯨ ꯅꯨꯡꯄꯥꯛꯀꯤ ꯑꯍꯣꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯇꯣꯟꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕꯗꯒꯤꯗꯤ ꯀꯩ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯊꯣꯛꯂꯦ꯫ ꯑꯗꯨ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯅ ꯈꯣꯠꯄꯅ ꯈꯨꯖꯤꯟ ꯑꯗꯨꯁꯨ ꯄꯨꯡꯇꯨꯝ ꯇꯨꯝꯂꯦ꯫ ꯑꯁꯨꯝꯅ ꯀꯩ ꯑꯗꯨ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯀꯣꯝꯗ ꯇꯥꯔꯨꯕꯒꯤ ꯈꯔ ꯁꯣꯛꯄꯒ ꯅꯨꯡꯄꯥꯛꯇ ꯇꯛꯄꯒꯤ ꯍꯦꯟꯅ ꯏ ꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯕꯣꯝ ꯇꯥꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯟꯖꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄꯗꯗꯤ ꯀꯩꯖꯥꯎ ꯑꯗꯨ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏ ꯉꯥꯛꯇ ꯊꯣꯛꯇꯨꯅ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯁꯣꯛꯇꯨꯅ ꯁꯤꯔꯝꯕ ꯑꯗꯨꯗ ꯍꯥꯠꯅꯗ꯭ꯔꯦ ꯐꯅꯗꯨꯝ ꯐꯔꯦ, ꯑꯇꯩ ꯖꯤꯕꯁꯤꯡꯅꯒ ꯍꯥꯠꯇꯣꯛꯄꯤꯕ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯗꯣꯡ ꯃꯇꯨ ꯈꯨꯖꯤꯟꯁꯤꯡ ꯑꯗꯨ ꯁꯦꯜ ꯌꯥꯝꯅ ꯋꯥꯡꯅ ꯌꯣꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯁꯦꯜꯁꯤꯡ ꯑꯗꯨ ꯌꯦꯟꯅꯗꯨꯅ ꯏꯃꯨꯡ ꯄꯨꯅꯈꯤꯔꯝꯃꯤ꯫